ꯃꯌꯥꯝ ꯉꯁꯤ ꯇꯣꯔꯕꯣꯡꯒꯤ ꯊꯧꯗꯣꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯍꯥꯟꯕꯗ ꯃꯣꯏ ꯎꯇꯨ ꯋꯥꯇꯨ ꯃꯌꯥꯝ ꯄꯥꯏꯔ ꯂꯥꯛꯑꯦ ꯇꯣꯔꯕꯣꯡꯒꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯨꯗ ꯃꯣꯏꯅ ꯑꯀꯟꯕ ꯋꯥ ꯃꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯦ ꯆꯠꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯑꯗꯩ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯦ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯩꯁꯨ ꯃꯣꯏ ꯁꯥꯏꯠꯇꯩꯁꯨ ꯈꯠꯅꯔꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝ ꯆꯤꯡꯗꯩ ꯃꯌꯥꯝ ꯀꯨꯝꯊꯔꯛꯑꯦꯕ ꯃꯤꯁꯦ ꯆꯥꯎꯔꯥꯛꯅ ꯃꯤ 300-400ꯃꯨꯛꯁꯦ ꯃꯈꯨꯠꯇ AKꯒ ꯄꯥꯏꯌꯦꯕ AKꯁꯦ ꯑꯗꯨꯝ ꯈꯞꯄꯤ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯑꯩꯈꯣꯏꯅ ꯀꯩꯝ ꯄꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯁꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯩ ꯃꯥꯡꯗ ꯀꯅꯥ ꯑꯃ ꯃꯀꯣꯛꯇ ꯄꯥꯟꯕ ꯃꯃꯤꯠꯇ ꯄꯥꯟꯕ ꯃꯔꯥꯏꯕꯛꯇ ꯄꯥꯟꯕ ꯃꯌꯥꯝ ꯁꯣꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯐꯝ ꯑꯇꯩꯗꯁꯨ ꯏꯔꯥꯡ ꯌꯥꯝ ꯊꯣꯛꯑꯦ ꯄꯥꯎ ꯇꯥꯏ ꯃꯣꯔꯦꯗꯁꯨ ꯃꯌꯥꯝ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯩ ꯅꯠꯇꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯃꯣꯏ ꯈꯨꯟꯒ ꯇꯥꯏꯅꯕ ꯌꯨꯝ ꯁꯣꯔꯣꯡꯄꯥꯟꯗ ꯂꯩꯖꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯕꯅꯦꯕ ꯃꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯍꯟꯗ ꯌꯥꯗꯅ ꯍꯜꯂꯦ ꯑꯗꯨꯒ ꯌꯨꯝꯁꯤꯡꯗꯣ ꯃꯊꯪ ꯃꯩ ꯊꯥꯗꯣꯛꯄꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯑꯗ ꯌꯦꯡꯍꯩꯗꯕ ꯉꯥꯛꯇ ꯁꯔꯀꯥꯔꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦꯕ ꯂꯩꯍꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯉꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯆꯦꯟꯃꯤꯟꯅꯔꯦ ꯒꯥꯔꯤ ꯃꯌꯥꯝ ꯃꯩ ꯊꯥꯗꯣꯛꯑꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯩ ꯆꯥꯛ ꯌꯨꯝ ꯃꯩ ꯆꯥꯛꯍꯧꯕ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯈꯣꯏꯗꯤ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ